Kanglaipa punba kholau gebdetagi lakhotjarake henglebta hojik army na kuki lalhouba faba changlakpada kuki nupi singna army gi gari thattuna thamkhre. Explore Manipur update tagi lakhotjarake Rims Hospital da khangabok tagi nupi ama surgery tawraba matung ngasi ahing pung ama adwaida laikhidre hairi miyamna irang horakre. Laikhidrabi nupi adu Thoubal district khangabok awang laikai dagi nganbi 53 kawi hairi maha ngarang October 13 da gallbladder da nung leibagi minor keyhole surgery tawduna lakthoklaba matung BP low oirakpadagi hidak tharaba matung ngasi ayu ICU da laikhidabani hairi. Nagaland da leiba naga nataba tribe sing da yellow mi gi status piroi tha sike kungani pa na Nagaland lengang na pangthokiba cabinet mifam na lawkiba warif ki matungina Nagaland da leiba naga nataba furup sing nan naga tribe sing da register of indigenous inhabitants of Nagaland RIIN gi makha da yellow mi sing ni haibigi status indigenous status piroi haina warif lawri hairi. Wafamasi Nagaland lenga ki wangang loisu oriba minister KG Kenya na phongdokhibani Nagaland lenga ki register of indigenous inhabitants of Nagaland asi Nagaland da leiba mioi singbu yellow mini haiduna sakhangbada matik charabra haiduna yengshinnaba amasung inner permit system ningthijana chatna hannabagi pandamda semkhibani hairaduna minister sina phongdokhibada ILP ningthijana chatna hanbaga loinana kana kana bu yellow mi singno haibudo ekhoigi lenga ki maikai digi ihan hana khangdokpagi thabak asida ayetpa kaya mayoknarakadawri haiki panba yabadi Nagaland gi nan Naga Furuf Marina Nagaland lenga na chatharakliba verification process bu singna duna court wakalakpadagi lenga adugi RIIN gi process suspend tawduna thamlakhibani mahana makhata na hai Nagaland lenga na RIIN gi thabak sing chatharakpa siga scheduled tribe status kamari lenade scheduled tribe sing di tonganba constitution gi provision sing na protection pijabani haiki Nagaland lenga na RIIN gi thabak chatharakpada masigi mayokta leblakliba sing gi manungda Kuki Kachari Garo Makir Karvi na chingba furup sing yauri haina su phongdokhi muiwa gi khongchatta usat thawoidaba thawong chathakiba sing fagadabani NPO JPRN atokilonsar tuingaleng muiwa gi khongchatpu usit thawoidabagi mawongda dali khulda hanjin chathakiba thawong singna chenaba khudingmang mari leinaba luchingba singna numit humnigi manungda faduna NPO gi office mamangda puthokadabani haina Naga People's Organization NPO gi maikai digi phongdorakli hiramasiga mari leinana NPO gi president amadi general secretary na khuyek piduna thadorokpa cherol amagi matung inna Naga gi luchingba oriba TS moiba gi khongchat asiga mari leinana United Naga Council UNC na tha si kungamapan amadi kuntra asi gina lauthoki hairiba si buthawoi usita bagi mawongda mioi kharana gari kana thaubaga loinana we demand ku kilen amadi we want ku kilen haiba kholau sing lausilakpagi thawong sing chatharaki masida sunatana luchingba moiba gi poster show anirak sagairamki thawong sing asigi mathakta achauba makhol gi bombula thaduna akoibada leiriba nupi angang amadi ahal oiraba singdu Aki akhang nanghanki hairiba thawong sing asi yamna leibak macha tadabaga loinana Naga singi sentiment singnabani haina lawi thawong sing asi Naga singi living legend oriba TS moibabu karisu leitana khanba amadi nungsinana khundaminariba asibu thugaina ba honarakpani haina NPO na lawi maram aduna thawdo asida hakthengna chenariba khudingmak numit humnigi manungda faduna NPO go wakhal taminagadabani chenariba sing karigumba faba ngamdrabadi Naga singi safeguard ki damang makha taba chapchaba thawrang kaya paikhalakpa yai haina cherol asina makha tarakli Monsang student leader Mari tamthina purakre ngarang numidang pung 8 makhairom tarakpada Monsang mahiroi singi luchingba Mari na Hakchang lamkhai dagi chandel da leiba makhoi yum tamna hanbagi lambi da Honda Activa ama amasung e auto ama dalakpa sakhangdaba mioi taruk tare lomna wahong bahong amata tawduna thina purakpadagi mioi ani soktuna aruba da laikana kre hairi thawdo sigi matang da Chandel district ki Jafo village ta leiba Monsang Naga student union gi general secretary Wangler Philip Monsang na ngasi Hakchang PS ta thawdo sigi matang da Monsang tribe union gi president NG Benithan na thadorok pacherol amana condemn tawrakli pausin hai sakhang da basing na furam badagi soklaba mioi adudi Jafo village Chandel dagi ST SK president Caldion Kiri amasung Liwa Khulen village Chandel dagi ST SK senior leader TS Holy Sunny thokiba thawdo adugi matang da Hakchang police station da FIR amasu thangat kre thawdo adu October 13 gi numidang pung 8 makhairom tarakpa adwaida thokibani Hakchang lamkhai dagi punna mioi mari mayum maikai Chandel tamna lakpagi lambida Bijoypur gi mafam adwaida e auto amadi Activa da lakpa sakhangdaba mioi taruk romna karigumba wahai amata haidana mioi ani aduda live attempt tawrakhibani makhoi ani tamthina furamlaba matung sakhangdaba sing adu palen maikai romda chenkhi hari sokliba mioi ani adu manang nakpa komla thabi da leiba PHE amada first aid pi ki hari thawdo asibu Monsang tribe union akan mamong da condemn tawrakpaga loinana thawdo adu da chenaba mioi sing mari leinaba authority na phabi u hari
Israelna Palestine contract hakchang sinarakre Israelna Gaza ceasefire plan khongoina duna haukiba numi kharani gi mamangda Gaza da laiba Palestinian chamagi mathakta hatkhaba matungda Palestinian contract hakchang Israelna Gaza da sinarakre hairi Gaza gi Khan Yunus ta laiba Nasir Medical Complex tagi fongdorokpa warol amada US na chobo thodang lauduna chathakiba ceasefire plan gi saruk ama oina Hamas amasung Israelna fajinduna thamliba Lanfa Singh Kusinabagi Saruk Ama Oina Palestine gi prisoner kuntra gi hakchang adu Israel na sinarakhi bani hairi ceasefire plan gi yana cherol asigi makhada Israel gi Asiba Hakchang adu Hamas na pikraba matungda Israel na su Palestine gi hakchang taraga manga sinarakhi bani hairi hojik fawbada Israel na sinarakhi ba Palestine gi hakchang chani ga kunga manga sukre hairi Palestinian gi hakchang sing adu Red Cross na puraklaba matungda Nasir Hospital da sinarakhi bani hairi Israel na hauki balewa pukpa amasung yumsa kaisa gi numidangda Gaza da tamthiraba landa sing chathaduna ceasefire gi kanglon thugai ringai chero asida Israel na ceasefire deal gi makhada hakchang sing adu khusinarakhibani hairi tha sigi tara da ceasefire plan chatna ba haukibadagi Hamas na hujik fawada Israel gi hingliba hostage kun khusinakhibaga loina na hakchang Kungani pansu Red Cross ki khudangda Israel da khusinakibani hairi US na nuclear gi khulai changeng tawbabu Iran na noknakhrei US na nuclear khulai sing changeng tawba haukibabu Iran gi foreign minister Abbas Araghchi na noknakhibaga loina na Tehran na paikhaliba peaceful nuclear program bu America na namthana ba honaba si yamna ikai ningai ni haiki haukiba yumsa kaisa numita US President Donald Trump na nuclear gi khulai sing changeng tawba honaba yathang pi kibaga loina na US President Donald Trump na ma ki social media platform Truth Social da US ki nuclear weapon sing asi atopa laibak sing dagi hena lei haina su phongdokibani Donald Trump na makata na phongdokibada maha ki laibak na nuclear gi khulai sing changeng tawbagi apambadi leikide adumakpo maha ki han batam gi president gi matamda semgat sagat kiba khulai sing adu amu hana update tawbani haiki atopa laibak sing na nuclear weapon sing changeng tawrokpagi matungina laiba adugi Department of War da nuclear weapon sing changeng tawnaba yathang pi kibani haina su President Trump na maha ki social media post phongdoraki ngarang President Trump ki post adobu pakhum piraduna Iran gi foreign minister Abbas Araghchi na Department of Defense tagi Department of War haina maming on khraba department asina nuclear gi khulai sing amu hana changeng tawba hauribasi yamna ikai ningai ni haina phongdoki Chitur mayor amasung mapuroi bahat pagi dama court na Meeoi manga sibagi choirak pikre hana gi Chitur mayor Katari Anuradha amasung mahaki mapuroi ba Katari Mohan 2025 ta hat pagi dama Meeoi manga da Andhra Pradesh ki court amana ngasi sibagi choirak pi nabagi wal takre matai manam adu November 13 2015 da Chitur Municipal Corporation Office manung da hatkibani maru oiba chenaba Meeoi sing adu Katari Mohan gi makhura gi machak Govind Swami Srinivasiya Benakta Chalafti Elias Bekateska loina na maral fangkiba Sri Ram Chandrasekhar Joy Prakash Reddy Elias Yaredi Majunat Elias Manju amasung Maniratnam Benatesni Barkasing uflaga makhoi masak lotuna laki amasung churi sing amasung thang singnam matai manau adubu attack tauki madugi matung makhoina Katari Anuradha nongmaina kaltuna hatki imungi khatnaba amagi matung attack adu pangthokkibani haina police na haiki while adugi mangoina na police na khanaba security gi thorang sing tauki Afghanistan gi Taliban government na kuna turel da anauba dam sabada India na mateng pangani haikre Afghanistan ki Taliban government na kuna turel da anauba dam sabada India na mateng pangani haina lauthorakpada Pakistan gi saubagi pankhai leikidre hari panbe abadi hojik Pakistan India na sendu agreement lauthokibadagi khoirang khoisauna duna leiribani Jairok aseda Afghanistan ki Taliban government su Pakistan da ising pi dana bagi pandam da India na chathariba water war gumba kuna turel da achoba dam ama saduna Pakistan da ising pi dana thorang paikhat pa horakhibani masina maram oiraga Pakistan gi saubagi pankhai leirakhidabani experts sing na phongdorakpagi matung ina karigumba Taliban government na kuna turel da dam Sakhrabadi Pakistan gi Khyber Pakhtunkhwa state ta lawu singu bagi paikhaliba thabak thoram singna chauna awaba amadi khudongcha daba kaya mayok naragani maram asina Taliban atamna na kuna turel da dam sana ba thorang asi paikhalakpani haidi Israel gi lanmi ama sibada Benjamin na Palestinian chama hen hatli Gaza gi landa Israel gi lanmi ama sibada Israel gi Prime Minister Benjamin Netanyahu gi yathang matung ina kari gu matamdi air strike cha thaduna Gaza da Palestinian chama hen hatli haina report amana phongdurakling ceasefire Chana khraba matung da su Israel na Gaza da Hamas bu target tawduna landaraga Palestinian kya halawa su America gi bilek makha da tawna kiba ceasefire gi chana kanglon yamna fajana ngak tuna chatli haina Israel na aduma claim tawduna lakibani lan asida hujik fawa gi oina sikiba Palestinian gi masing asipuna lising humphugani panchamnga kungatare chukre aduga asok apan nangkiba masing na punna la amaga lising humdra chahumga maudraga manga henkre hairi Hamas na khulai hek thadokriba pamakai aduma Gaza da Israel na landaki gani haina Benjamin na Netanyahu na phongdurakre hairi ima lupa crore samnga thataduna
मेदंता की हॉस्पिटल साखरे मेदंता लुपा करोड़ समगा रोम था दुना फमंग चमरी चनबा सुपर स्पेशलिटी हॉस्पिटल अमा गुवाहाटी दा साखरे हाइना फोंदोरली मेदंता की अखन्नबा प्रोजेक्ट असिगी नौना सागदोरिबा हॉस्पिटल असिगी उरेब युंग तंबगी थौरमदा सांगबी चीफ मिनिस्टर हेमंत बिस्वास मेदंता की चेयरमैन एन एमडी डॉक्टर नारेश ट्रेहन अमदी सीईओ पंकज सारानिसुम सरुक याखी मेदंता की गुवाहाटी दा सांगदोरिबा हॉस्पिटल असिदा एडवांस ट्रांसप्लांट रोबोटिक सर्जरी कार्डियक एंड न्यूरो साइंस ओंकोलॉजी ट्रॉमा केयर अमदी फुल डायग्नोस्टिक सर्विसिंग की खुदुकचाबसिंग फंगनी हाइरे डॉक्टर ट्रेहाना फोंदोरपगी मतुंग इन हॉस्पिटल असिना नॉर्थ ईस्ट स्टेट्सिंग द मियोई सिंग द साउना कन्नबा कया पीरगनी हाइरे पाकिस्तान की लाहौर मालेम की ख्वाइदगी पॉलिटेड ओइबा सिटी अमा ओइरे इंडिया की नुपी अमना जेडी बेंच ता चैथखरे हाइरी